Leichal Radio Lab Channel gi listener khudingmakpu taram nokchari ngasigi wari asigi mamingna MIHATPI MELLEI aduga wari asibu ibirakpana moiranglei makhuman adudi mayam puna wari asimu taminarasi sana lobuk channaba sem sari tanja aduda magi nupi anaubi changlei pugadaba pochai luina subirabro sure adu nupa kai haige aikhoi anigi nungsinabasi ubada khul miyam se yam kalaknare kayam koina nungsinabano yengsi kayam koina bu chatni kaina hainari potni oh nupi nang suba makoina adumna kalaktuna hainarabasu aikhoi ani nane makoigi mamangda ullaga loire aikhoi anigi nungsi mari se sidri phawba leigani amana amabu adumak nungsiduna leigani haibase thabangna ullase migi wa lawganu ko khulgi wada ka hena khanjilunu ai thabak chatkadoini thengkrani migi wa ngangnaringaidane ithauda soiba tare hoise aine migi waga mata tazaroi satnaba tawbiro yarabadi kharanga nahanbiro ko hoi hoi phajana lemuko sana isai ngangduna chatkri anaubi mangolda leptuna mapuroibabu yengduna leise hawi mana adumna leiribadu ubada makhoiga hek yumthangnaduna leiriba mombidu khoidau thitli anaubibu yengduna sauningna soli masigi anaubi haibise magi nupaga kayada nungsinana leiriba numit khuding ingna tapna wari saduna arai leita tanaduna kaya nungaina leiriba aikhoigina karai nong he nganbadagine tumamdai phawba mayu thaksilaga khatnaba hokibasina mayaje ka khatlaga lei ngangdogi aidine onthokna sakre makhoigi nungsinabase thugainaba sindaba yade aina nungaina leiba phangjaga yumthangnabada leiriba moina nungaina leiba haunade ai thogaidaba yade makoisune aikhoigum nungtigi khatnarabadi kumhai yengba nungaidoribani dana yengba taredana hojikti aina kaidoba ngamge haibado mombi yumgi thabak ingkhang loisilamlaga yamna pakhatpa saduna anaubigi manakta lai anaubi ho anaubi kari haige mombi matam kuirabagi tungda aikhoida laisibo lao kakhalo sese sida phamu yare leibak sida ekta phamage nungaiti sese sida phamu saka sarabo nangbo chare nangdi charabo ho aisu sare e hojikan sibu kari mathel na haurige mombe as lairaba ikhoidi samthong na mahauri nakhoidi ahawba yam saramdau malida nongmata khannababu udewani ahawba chaba chadaba harau na busaradi panghawda hawida mombido thamoida chik lawi hoine nangdi nupana yam luna tawbibanina nungaijaramni malem asida leiriba nupi singsina khwaidagi pamjaribasi manem amadi mapuroiba phaba sini aigidi inem leibasu nate aigi nupaga aikhoi ani khak leijabani masida nungsi janana leitrabadi imungse karamna pangane hoine adubudi chumi ado tamani dubu hidak adum thaklibro mapok ngaidagi ida yaurabani yu thaaga lelo haidana aduna ne kokpaga ngamba sanateda angang su pakhang leisabi pharak torabani wakhal khra taw hayune angang du so mung mapagi hainabidu matau tamkhini ko ho hairabani yade aisune aina ngamna bu hotnabani hojikti ngam potreda hoini adu su masana gyan tararoi haina tadrabadi ngangna ba wabani semdokpa ngamdabani anaubiya ai chatlage thaba ma chatawba leibani Kaurin he nang wari tawringaida hoi mombi do thorakli as karino aina haige khanba wana haidabida atopa wari oina tawrurisibo kanade asai phawba chatsinaraga hekta hairurage mombi do khulda ngai hak chatluraga amuk hathu laklammi anaubi ho anaubi haima mombiya kaidore duk pakhana kauridia ho ta sanado nupi amaga nok tana wari sanadana lehawine labukta ai singnei ko moi anigi wari khusado ka me henjali icham chamna sanaba mandene chumna saboiram ganida aigi nupa na ingonda minamba thabakti tawroida mombi nangna lana uboiram gani tasingna aigi mitsina uraklabani ni anaubiya aina hairibase asengbani ko mombiya nangni hena khanboiram gani ai horen mala aga ningthina hangage aina thajaba thami aigi nupana ne adugumba kashi tawgadaba nate ho aina hairise thajadaba tawgano nangi phanabani
ꯑꯩꯁꯦ ꯅꯪꯒꯤ ꯅꯃꯥꯟꯅꯕꯤꯅꯤ ꯌꯨꯝꯁꯨ ꯊꯪꯅꯅ ꯂꯩꯔꯕꯅꯤ ꯁꯤꯗꯕꯨ ꯅꯪꯒꯤ ꯐꯠꯇꯅꯕ ꯑꯩꯅ ꯁꯤꯟꯒꯗ꯭ꯔꯣ ꯃꯣꯝꯕꯤ ꯅꯪ ꯀꯥ ꯑꯃ ꯍꯦꯜꯂꯤ ꯑꯩꯒꯤ ꯅꯨꯄꯥꯅ ꯑꯗꯨꯒꯨꯝꯕ ꯇꯧꯒꯗꯕ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯈꯨꯜ ꯃꯤꯌꯥꯝꯁꯨ ꯃꯉꯥꯏꯔꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯇꯩ ꯏꯅꯥꯎꯁꯤ ꯀꯥꯏꯅꯅꯕ ꯁꯤꯟꯕꯗ ꯋꯥꯖꯔꯕꯅꯤ ꯅꯊꯧ ꯂꯩꯇꯕ꯭ꯔꯣ ꯅꯣꯏꯕꯣ ꯆꯠꯂꯣ ꯃꯣꯝꯕꯤ ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯆꯠꯂꯣ ꯅꯈꯣꯏꯅ ꯐꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯁꯨꯅꯦ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯗꯤ ꯀꯥꯏꯅꯒꯗꯕ ꯂꯩꯇ꯭ꯔꯦ ꯑꯩꯒꯤ ꯅꯨꯄꯥꯅ ꯅꯨꯄꯤꯒ ꯋꯥꯔꯤ ꯁꯥꯒꯦꯔꯥ ꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯒꯦꯔꯥ ꯁꯥꯅꯤꯡꯕ ꯁꯥꯖꯁꯅꯨ ꯄꯥꯎ ꯇꯝꯕꯤꯔꯛꯀꯅꯨ ꯑꯩꯉꯣꯟꯗ ꯀꯥ ꯑꯃ ꯍꯦꯜꯂꯦ ꯅꯣꯏ ꯅꯣꯡꯃ ꯀꯥꯡꯗꯤ ꯏꯃꯨꯡꯁꯤꯗ ꯄꯥꯎ ꯇꯝꯕ ꯂꯥꯛꯏꯕ ꯃꯣꯝꯕꯤ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯟꯒꯗꯕ ꯑꯣꯏꯔꯕꯗꯤꯅꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯕꯤꯔꯛꯀꯅꯨ ꯍꯥꯏꯁꯤꯅꯤ ꯆꯠꯂꯣ ꯁꯨꯝꯖꯤꯠꯅ ꯀꯜꯂꯒ ꯇꯥꯟꯗ꯭ꯔꯤꯉꯩꯗ ꯆꯠꯍꯧꯔꯣ ꯃꯣꯝꯕꯤ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯔꯛꯄꯒ ꯑꯅꯧꯕꯤꯅ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯃꯌꯨꯝꯂꯣꯝꯗ ꯏꯟꯈ꯭ꯔꯦ ꯑꯅꯧꯕꯤꯅ ꯃꯣꯝꯕꯤꯕꯨ ꯏꯟꯊꯣꯔꯛꯄꯗꯨ ꯈꯨꯜꯒꯤ ꯃꯤ ꯑꯃ ꯑꯅꯤꯅ ꯎꯍꯧꯏ ꯑꯍꯜ ꯑꯃꯅ ꯍꯩꯃꯥ ꯃꯣꯝꯕꯤ ꯅꯪꯗꯤ ꯃꯤꯒꯤ ꯌꯨꯝ ꯊꯨꯒꯥꯏꯕ ꯆꯪꯂꯨꯔꯤꯕ ꯑꯣꯏꯔꯤꯅꯤ 이베마 ꯅꯪꯅ ꯐꯅ ꯊꯨꯒꯥꯏꯒꯤ ꯍꯣꯠꯅꯔꯕꯁꯨꯅꯦ ꯉꯝꯃꯣꯏꯀꯣ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯅꯔꯔꯣꯏ ꯈꯟꯅ ꯅꯨꯡꯁꯤꯅꯈ꯭ꯔꯕꯅꯦ ꯉꯝꯃꯣꯏꯀꯣ ꯊꯨꯒꯥꯏꯕ ꯑꯩꯈꯣꯏꯁꯨꯅꯦ ꯏꯀꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯁꯤꯅꯤ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯕ ꯇꯧꯔꯝꯂꯕꯅꯦ ꯑꯣꯏꯗ꯭ꯔꯗꯅ ꯇꯣꯛꯂꯕꯅꯤ ꯑꯉꯥꯡꯒꯤ ꯀꯣꯛ ꯅꯪꯅꯒ ꯉꯝꯗꯧ ꯅꯠꯇꯦꯀꯣ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯃꯇꯨꯡꯗꯗꯤꯅꯦ ꯏꯀꯥꯏꯕ ꯈꯔꯁꯨ ꯈꯪꯉꯨꯀꯣ 이베마 ꯃꯤꯅ ꯅꯉꯛꯁꯝ ꯄꯥꯏꯔꯒ ꯏꯟꯊꯣꯛꯄꯤꯔꯛꯏꯁꯦ 이까이ꯖꯈ꯭ꯔꯦ ꯑꯁꯨꯛ ꯅꯨꯡꯁꯤꯖꯥꯅꯅ ꯂꯩꯔꯤꯁꯦ ꯊꯨꯒꯥꯏꯕꯒ ꯑꯃꯨꯛ ꯆꯪꯂꯨꯅꯨ ꯆꯣꯞꯂꯒ ꯇꯣꯛꯆꯖꯅꯤ ꯆꯠꯂꯣ 이베마 ꯃꯣꯝꯕꯤ ꯈꯣꯏꯔꯥꯡ ꯈꯣꯏꯁꯥꯎꯅꯅ ꯃꯌꯨꯝꯗ ꯍꯣꯕꯦ ꯆꯪꯈꯤꯔꯝꯃꯤ ꯃꯇꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯂꯦ ꯁꯅꯥ ꯂꯧꯕꯨꯛꯇꯒꯤ ꯀꯥꯔꯛꯏ ꯅꯨꯄꯤ ꯀꯩꯗꯧꯔꯦ ꯅꯁꯥ ꯅꯨꯡꯉꯥꯏꯇ꯭ꯔꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯁꯦꯡꯕ ꯍꯥꯏꯌꯨ ꯅꯪ ꯅꯁꯥ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯈꯨꯜꯒꯤ ꯃꯤꯅ ꯀꯩ ꯍꯥꯏꯔꯝꯒꯦ ꯍꯥꯏꯔꯛꯑꯣꯁꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯈꯨꯜꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯔꯥ ꯈꯪꯗꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯦ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗꯤ ꯑꯗꯨꯝ ꯍꯦꯛꯇ ꯂꯥꯛꯇꯨꯅ ꯌꯨꯝꯁꯦ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯁ ꯑꯗꯨꯒꯤꯕꯨ ꯅꯨꯡꯇꯤꯒꯤ ꯇꯧꯗꯅ ꯂꯩꯔꯁꯤꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯈꯟꯗꯦꯗ ꯑꯗꯨꯕꯨꯗꯤ ꯑꯁꯨꯛ ꯅꯨꯡꯁꯤꯈ꯭ꯔꯕ ꯅꯉꯣꯟꯗ ꯃꯣꯏꯅ ꯐꯠꯇꯕ ꯍꯥꯏꯖꯤꯜꯂꯒ ꯑꯩꯅ ꯍꯦꯛꯇ ꯊꯥꯖꯒꯅꯤ ꯈꯜꯂꯤ ꯃꯥꯜꯂꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯉꯁꯤꯗꯤ ꯑꯩꯁꯨ ꯁꯥꯎꯅꯤꯡꯗꯅ ꯃꯣꯝꯕꯤꯗꯣ ꯊꯤꯅ ꯉꯥꯡꯈꯤꯕꯅꯤ ꯇꯨꯃꯤꯟ ꯆꯠꯈ꯭ꯔꯦ ꯏꯀꯥꯏꯔꯕ ꯈꯪꯗꯦ ꯑꯩꯈꯣꯏ ꯑꯅꯤꯅꯅꯦ ꯈꯠꯅꯗꯅ ꯂꯩꯕꯁꯤꯗ ꯀꯜꯂꯛꯇꯅ ꯇꯧꯔꯤꯅꯤꯁꯦ ꯀꯩꯁꯨ ꯍꯦꯟꯅ ꯈꯜꯂꯨꯔꯅꯨ ꯆꯥꯛ ꯂꯣꯏꯔꯕꯣ ꯆꯥꯅꯕ ꯇꯧꯔꯁꯤ ꯊꯤꯕꯒ ꯂꯣꯏꯅ ꯂꯣꯏꯔꯕꯅꯤ ꯂꯥꯛꯑꯣ ꯆꯥꯔꯨꯔꯁꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯃꯤꯅ ꯐꯅ ꯌꯨꯝ ꯀꯥꯏꯅꯕ ꯁꯤꯜꯂꯕꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯥꯖꯕꯒꯤ ꯃꯔꯤꯅ ꯍꯦꯟꯅ ꯆꯦꯠꯈꯤꯕꯅ ꯊꯥꯗꯠꯄꯗꯤ ꯉꯝꯂꯝꯗꯦ ꯑꯗꯨꯕꯨ ꯀꯅꯥꯅ ꯈꯪꯕ ꯉꯝꯕ ꯃꯄꯨ ꯃꯍꯥꯛꯀꯤ ꯀꯨꯝꯍꯩ ꯏꯆꯝ ꯆꯝꯅ ꯂꯩꯖꯔꯤꯕ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯁꯤ ꯁꯦꯟꯅꯈꯤꯕꯁꯨ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯁꯨ ꯑꯗꯨꯃꯛ ꯍꯧꯖꯤꯟꯈ꯭ꯔꯦ ꯈꯨꯜꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯕꯁꯨ ꯑꯅꯧꯕꯤ ꯍꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯑꯒꯗꯤ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗꯦ ꯑꯅꯧꯕꯤ ꯑꯃꯗꯤ ꯁꯅꯥꯁꯤ ꯅꯦꯅꯥ ꯇꯥꯅ ꯂꯩꯕ ꯉꯝꯖꯔꯦ ꯍꯥꯏꯗꯨꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯣꯏꯕꯤ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯣꯏꯅꯗꯨꯅ ꯂꯩꯀꯣꯜꯗ ꯐꯝꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯑꯩꯈꯣꯏꯒ ꯍꯦꯛ ꯌꯨꯝꯊꯪꯅꯅ ꯂꯩꯕ ꯏꯃꯨꯡꯗꯣ ꯑꯩꯈꯣꯏꯒꯤ ꯈꯨꯜꯗ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅꯅ ꯂꯩꯃꯤꯟꯅꯩ ꯅꯣꯡꯃꯗ ꯈꯠꯅꯕꯒꯤ ꯃꯈꯣꯟ ꯇꯥꯗꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈ꯭ꯔꯕ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯅꯁꯨ ꯆꯥꯡ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯅꯅꯦ ꯌꯥꯝ ꯂꯨꯅꯒ ꯊꯝꯕꯤꯈ꯭ꯔꯖꯥꯠꯅꯤ ꯑꯁꯦꯡꯕ꯭ꯔꯅꯦ ꯊꯣꯏꯕꯤ ꯑꯁꯦꯡꯕꯅꯦ ꯔꯥꯖꯀꯨꯃꯥꯔꯤ ꯅꯍꯥꯟꯁꯦ ꯑꯩꯈꯣꯏ ꯏꯃꯥꯅ ꯃꯈꯣꯏꯗ ꯀꯔꯤꯅꯣ ꯍꯥꯏꯖꯤꯟꯕ ꯆꯪꯂꯨꯕ ꯃꯇꯝꯗ ꯏꯃꯥꯗꯣ ꯃꯗꯨꯒꯤ ꯅꯨꯄꯤꯗꯨꯅ ꯃꯉꯛꯁꯝ ꯄꯥꯏꯗꯨꯅ ꯏꯜꯂꯛꯂꯤꯕꯅꯤ ꯃꯤꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯍꯜꯂꯤꯕ ꯀꯔꯤꯅꯣꯅꯦ ꯊꯣꯏꯕꯤ ꯑꯁꯦꯡꯕꯒꯤ ꯑꯗꯨꯃꯥꯏꯅ ꯍꯦꯛ ꯇꯧꯔꯛꯄ꯭ꯔꯣ ꯇꯧꯔꯛꯂꯤꯕꯅꯦ ꯔꯥꯖꯀꯨꯃꯥꯔꯤ ꯏꯃꯥꯗꯣ ꯏꯀꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗꯗꯅ ꯂꯩꯔꯦ ꯑꯩ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯊꯛꯇ ꯂꯃꯟ ꯈꯨꯝꯕ ꯄꯥꯝꯃꯤ ꯍꯦꯔꯥ ꯑꯩ ꯂꯩꯔꯤꯉꯩꯗ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯗꯨꯒꯨꯝꯕ ꯃꯤ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕ ꯃꯍꯥꯛꯅ ꯃꯤꯅꯝꯂꯝꯕꯅꯤ ꯑꯗꯨꯅ ꯑꯩꯒꯤ ꯂꯩꯕꯥꯛꯇ ꯑꯗꯨꯝꯅ ꯅꯨꯡꯁꯤꯅꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯃꯆꯥꯁꯨ ꯌꯥꯎꯗ꯭ꯔꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤꯗꯣ ꯌꯦꯡꯉꯣꯏ ꯊꯣꯏꯕꯤ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯀꯥꯟꯅꯗꯦ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯂꯧꯕꯨꯛꯇ ꯊꯕꯛ ꯁꯨꯕ ꯆꯠꯂꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯠꯄꯅꯤ ꯍꯧꯖꯤꯛ ꯑꯩꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯁꯤ ꯂꯥꯎ ꯊꯨꯃꯟꯗ꯭ꯔꯣ ꯍꯧꯖꯤꯛꯃꯛꯇꯤ ꯔꯥꯖꯀꯨꯃꯥꯔꯤ ꯐꯠꯇꯕ ꯃꯤꯗꯤ ꯀꯨꯏꯅ ꯊꯝꯕ ꯀꯥꯟꯅꯗꯦ ꯊꯣꯏꯕꯤ ꯍꯣꯏꯗ ꯆꯨꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯥꯏꯕ ꯆꯠꯂꯁꯤ ꯑꯩ ꯃꯐꯝꯗꯨ ꯇꯥꯛꯆꯒꯦ ꯑꯁꯨꯝꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯜꯂꯩꯒ ꯊꯣꯏꯕꯤꯒꯗꯨ ꯁꯅꯥꯅ ꯊꯕꯛ ꯁꯨꯔꯤꯕ ꯂꯧꯕꯨꯛꯇ ꯇꯝꯅ ꯂꯥꯛꯏ ꯇꯨ ꯑꯥꯗ ꯂꯩꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯜꯂꯩꯅ ꯑꯗꯨꯗꯤ ꯅꯪ ꯃꯁꯤꯒꯤ ꯎ ꯃꯔꯨꯝ ꯑꯁꯤꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯃꯨ ꯑꯩ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯨꯒꯦ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤ
ꯈꯪꯅꯤꯗꯅ ꯅꯪ ꯉꯁꯤ ꯃꯦꯂꯩ ꯏꯇꯤ ꯈꯪꯍꯟꯒꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩ ꯁꯅꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯃꯦꯂꯩ ꯆꯪꯂꯛꯄ ꯎꯕꯗ ꯁꯅꯥ ꯅꯣꯂꯨꯛꯅ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕꯕꯣ ꯏꯕꯨꯡ ꯑꯩꯁꯤ ꯏꯇꯥꯔꯣꯏꯁꯤꯡꯒ ꯉꯥꯏꯍꯥꯛ ꯍꯛꯆꯤꯛ ꯂꯥꯡꯉꯨꯁꯤ ꯍꯥꯏꯗꯅ ꯇꯨꯔꯦꯜ ꯑꯆꯧꯕꯔꯣꯝꯗ ꯆꯠꯂꯨꯕꯅꯤ ꯑꯗꯨꯕꯨ ꯃꯣꯡꯁꯣꯡ ꯃꯔꯛ ꯑꯃꯗꯒꯤ ꯀꯩꯔꯦꯜ ꯀꯩꯖꯥꯎ ꯑꯃꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯂꯝꯕꯤ ꯂꯝꯃꯥꯛꯅꯈ꯭ꯔꯦ ꯑꯩ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯌꯥꯔꯒꯗꯤ ꯏꯕꯨꯡ ꯑꯩꯕꯨ ꯀꯣꯅꯨꯡ ꯐꯥꯎꯕꯗꯪ ꯊꯤꯟꯕꯤꯌꯨꯕ ꯌꯥꯅꯤ ꯊꯤꯟꯖꯒꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯪ ꯊꯥꯕꯤꯔꯣ ꯁꯅꯥ ꯍꯣꯏꯒꯤ ꯈꯨꯜꯗꯒꯤ ꯎꯃꯪ ꯑꯃ ꯐꯥꯎꯔꯒ ꯂꯩꯕꯅꯤ ꯀꯣꯅꯨꯡ ꯑꯁꯤ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯗꯣꯝꯗ ꯁꯨꯝ ꯆꯠꯄ ꯍꯧꯔꯦ ꯈꯔ ꯆꯠꯄ ꯍꯧꯕꯒ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩ ꯃꯀꯣꯛꯇ ꯄꯥꯏꯁꯤꯟꯗꯨꯅ ꯇꯨꯁꯟꯒꯦ ꯇꯧꯏ ꯁꯅꯥ ꯆꯪꯁꯤꯟꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯂꯩꯕꯨ ꯉꯥꯛꯈꯠꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯩꯗꯧꯕꯤꯔꯒꯦ ꯎꯃꯪꯒꯤ ꯂꯝꯕꯤ ꯑꯣꯏꯕꯅꯤꯅ ꯇꯤꯡꯈꯪ ꯇꯨꯝꯕꯧ ꯌꯥꯝꯅ ꯂꯩꯕꯅꯤ ꯁꯣꯛꯄ ꯈꯣꯠꯄ ꯇꯝꯕ ꯉꯝꯗꯦ ꯌꯦꯡꯉꯒ ꯆꯠꯄꯤꯌꯨ ꯏꯕꯨꯡ ꯅꯪꯁꯦ ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯏ ꯏꯕꯨꯡꯁꯦ ꯑꯣꯟꯊꯣꯛꯅ ꯂꯝꯖꯦꯜ ꯌꯥꯡꯈ꯭ꯔꯦ ꯑꯩ ꯇꯨꯗ꯭ꯔꯤꯉꯩ ꯏꯕꯨꯡꯅ ꯉꯥꯛꯈꯤꯕꯅ ꯍꯥꯜꯂꯤ ꯏꯕꯨꯡꯁꯦ ꯇꯁꯦꯡꯅ ꯑꯐꯕ ꯃꯤ ꯑꯃ ꯃꯥꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯅ ꯊꯨꯅ ꯐꯥꯔꯝꯗ꯭ꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯀꯣꯛꯇ ꯅꯠꯇꯅ ꯑꯇꯩ ꯃꯐꯝꯗꯁꯨ ꯌꯥꯝꯅ ꯍꯦꯟꯖꯤꯟꯅ ꯁꯣꯛꯂꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯁꯣꯛꯂꯨꯕꯒꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯕꯨꯡ ꯑꯩꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯍꯥꯏꯅ ꯀꯧꯕꯤꯒꯅꯨ ꯑꯩꯒꯤ ꯃꯤꯡ ꯃꯦꯂꯩ ꯍꯥꯏꯅ ꯀꯧꯕꯤꯌꯨ ꯑꯗꯣ ꯏꯕꯨꯡ ꯑꯩꯁꯦ ꯏꯕꯨꯡꯒꯨꯝꯕ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯩꯒꯤ ꯅꯨꯄꯥ ꯑꯣꯏꯅ ꯊꯤꯖꯔꯤꯕꯅꯤ ꯏꯀꯥꯏ ꯍꯥꯏꯖꯔꯤ ꯏꯕꯨꯡ ꯑꯩ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯖꯔꯨꯔꯦ ꯑꯩꯕꯨ ꯏꯕꯨꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯌꯨ ꯀꯔꯤ ꯅꯠꯇꯦ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯗꯤ ꯂꯨꯍꯣꯡꯂꯦ ꯅꯨꯄꯤ ꯂꯩꯔꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯩ ꯃꯥꯒꯤ ꯃꯐꯝꯗ ꯃꯤꯅꯝꯕꯁꯨ ꯉꯝꯖꯔꯣꯏ ꯑꯩꯒꯤ ꯏꯐꯝꯗ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝ ꯄꯤꯕꯁꯨ ꯉꯝꯃꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯤ ꯋꯥꯐꯝꯗꯣ ꯑꯩ ꯌꯥꯕ ꯉꯝꯖꯔꯣꯏ ꯃꯍꯥꯛꯅ ꯏꯆꯝ ꯆꯝꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯅꯤ ꯑꯗꯨꯒ ꯑꯩꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯄꯤ ꯃꯆꯥꯅꯨꯄꯤꯅꯤ ꯈꯜꯂꯨ ꯑꯩꯅ ꯍꯥꯏꯕ ꯌꯥꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯑꯩꯒꯤ ꯅꯨꯄꯤ ꯅꯠꯇꯅ ꯑꯩ ꯑꯇꯣꯞꯄ ꯀꯅꯥꯕꯨ ꯅꯨꯡꯁꯤꯕ ꯉꯝꯃꯣꯏ ꯂꯟ ꯊꯨꯝꯒꯤꯗꯃꯛ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯅꯨꯄꯤꯕꯨ ꯊꯥꯗꯣꯛꯂꯝꯕ ꯑꯩ ꯉꯝꯖꯔꯣꯏ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯊꯤꯟꯕ ꯉꯝꯖꯔꯔꯣꯏ ꯃꯁꯤꯗꯒꯤ ꯆꯨꯝꯅꯗꯨꯃꯛ ꯆꯠꯄꯤꯔꯨ ꯑꯗꯨꯒ ꯀꯣꯅꯨꯡ ꯂꯩꯔꯕꯅꯤ ꯑꯩ ꯍꯟꯖꯈ꯭ꯔꯒꯦ ꯁꯅꯥꯅ ꯃꯦꯂꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯊꯅꯝꯂꯒ ꯃꯃꯥꯏ ꯂꯩꯗꯨꯅ ꯍꯟꯈ꯭ꯔꯦ ꯁꯅꯥꯅ ꯍꯦꯛ ꯍꯟꯈꯤꯕꯒ ꯀꯥꯆꯤꯟ ꯑꯃꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕꯤ ꯊꯣꯏꯕꯤꯗꯨ ꯐꯠꯊꯣꯛꯂꯛꯏ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯤ ꯍꯥꯏꯔꯝꯂꯤꯕꯅꯣ ꯊꯣꯏꯕꯤ ꯃꯤ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯑꯩꯒꯤ ꯅꯨꯡꯁꯤꯕꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ ꯀꯣꯅꯨꯡ ꯑꯁꯤ ꯑꯣꯏꯖꯧ ꯍꯥꯏꯕꯅꯤ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯛꯀꯦ ꯍꯥꯏꯕꯗꯣ ꯌꯦꯡꯕ ꯇꯥꯔꯦ ꯊꯣꯏꯕꯤ ꯅꯪꯁꯨ ꯌꯨꯝꯗ ꯍꯜꯂꯨ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯈꯤꯒꯦ ꯐꯒꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯣꯏꯕꯤ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯁꯅꯥꯒꯤ ꯌꯨꯝꯗ ꯂꯥꯛꯏ ꯑꯅꯧꯕꯤ ꯏꯃꯨꯡꯗ ꯊꯕꯛ ꯂꯣꯏꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯀꯅꯥꯁꯨ ꯀꯧꯕ ꯉꯥꯡꯕ ꯇꯧꯗꯅ ꯃꯦꯂꯩꯗꯨ ꯏꯃꯨꯡꯗ ꯍꯦꯛꯇ ꯆꯪꯁꯤꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯔꯤ ꯂꯩꯕꯤꯔꯕꯒꯦ ꯊꯥꯖꯗꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯄꯤꯕꯕꯣ ꯀꯩꯁꯨ ꯂꯩꯕ ꯅꯠꯇꯦꯗ ꯃꯤꯅ ꯍꯥꯏꯅꯔꯤꯕ ꯏꯆꯦ ꯑꯃꯗꯤ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯇꯥꯖꯩ ꯑꯗꯨꯅ ꯀꯣꯅꯨꯡꯗꯒꯤ ꯏꯆꯦ ꯍꯣꯏ ꯇꯥꯟꯅ ꯏꯆꯦꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯇꯥꯒꯦ ꯍꯥꯏꯗꯅ ꯂꯥꯛꯂꯤꯕꯅꯤ ꯑꯁꯦꯡꯕꯒꯤ ꯌꯥꯝ ꯊꯥꯖꯗꯤꯌꯦ ꯇꯌꯥꯏ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯁꯦ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯈ꯭ꯔ ꯃꯥꯜꯂꯦ ꯌꯥꯝ ꯊꯥꯖꯗꯅ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯁꯨꯝꯅ ꯂꯥꯛꯄꯤꯕꯁꯦ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯏ ꯑꯁꯦꯡꯕꯒꯤꯅꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯗꯕ ꯃꯐꯝ ꯂꯩꯇ꯭ꯔꯦ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅꯁꯨ ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯇꯅꯤ ꯁꯥꯅꯔꯤꯕ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯏꯁꯥꯃꯛ ꯃꯐꯝ ꯑꯁꯤꯗ ꯇꯥꯔꯨꯔꯒꯦ ꯈꯟꯗꯅ ꯂꯥꯛꯑꯕꯅꯤ ꯂꯤꯕꯤꯔꯔꯣꯏꯗ꯭ꯔ ꯏꯆꯦ ꯀꯔꯤꯒꯤ ꯂꯤꯗꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤ ꯇꯥꯅꯤꯡꯅ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯛꯂꯕꯁꯤꯗꯕꯨ ꯑꯗꯣ ꯏꯆꯦ ꯌꯨꯝꯁꯤꯗ ꯁꯨꯝ ꯐꯝꯕꯗꯤ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗꯦ ꯆꯤꯡꯌꯥ ꯑꯁꯣꯝꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯊꯣꯛꯂꯨꯁꯤꯔꯥ ꯂꯝꯕꯤꯗ ꯑꯗꯨꯝ ꯂꯤꯕꯤꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯏꯌꯦ ꯔꯥꯖꯀꯨꯃꯥꯔꯤ ꯆꯠꯂꯁꯤ ꯑꯗꯨꯗꯤ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯆꯤꯡ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯄ ꯍꯧꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯍꯥꯏꯅꯍꯧꯏ ꯀꯔꯤꯅꯣ ꯔꯥꯖꯀꯨꯃꯥꯔꯤꯁꯤ ꯌꯥꯝ ꯊꯥꯖꯗꯅ ꯑꯅꯧꯕꯤꯒ ꯆꯠꯃꯤꯟꯅꯈ꯭ꯔꯤꯕꯁꯤꯕꯣ ꯍꯣꯏꯅꯦ ꯑꯩꯈꯣꯏ ꯈꯨꯜ ꯑꯁꯤꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯂꯥꯛꯇꯕ ꯔꯥꯖꯀꯨꯃꯥꯔꯤꯅ ꯂꯥꯛꯇꯨꯅ ꯆꯤꯡꯌꯥꯔꯣꯝꯗ ꯆꯠꯈꯤꯕ ꯍꯥꯏꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯗꯤ ꯁꯣꯏꯗꯅ ꯊꯣꯛꯀꯅꯤ ꯌꯨꯝꯗ ꯆꯪꯍꯧꯔꯁꯤ ꯍꯣꯔꯦꯟ ꯁꯅꯥꯅ ꯍꯪꯕꯗ ꯈꯪꯗꯦ ꯍꯥꯏꯗꯅ ꯂꯣꯏꯅ ꯈꯨꯝꯒꯗꯕꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯆꯩꯔꯥꯛ ꯐꯪꯒꯗꯧꯔꯤꯕꯅꯤ
ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯃꯆꯤꯡ ꯑꯃ ꯇꯧꯕꯅꯤ ꯏꯅꯤꯡꯊꯧꯗꯒꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯅ ꯍꯦꯟꯅ ꯀꯤꯖꯩꯀꯣ ꯑꯩꯗꯤ ꯈꯨꯟꯖꯥ ꯑꯇꯩꯁꯨ ꯆꯪꯅꯔꯁꯤ ꯍꯥꯏꯗꯨꯅ ꯌꯨꯝꯗ ꯆꯪꯅꯈ꯭ꯔꯦ ꯑꯁꯨꯝꯅ ꯈꯨꯟꯖꯥ ꯃꯈꯩ ꯃꯌꯨꯝꯗ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯦ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯉꯥꯡꯅꯔꯤꯕꯗꯨ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯃꯣꯟ ꯅꯣꯛꯏ ꯁꯣꯏꯗ꯭ꯔꯦ ꯑꯅꯧꯕꯤ ꯅꯪ ꯂꯣꯏꯕ ꯑꯩꯒꯤ ꯏꯃꯥꯕꯨ ꯎꯁꯤꯠꯇꯅ ꯇꯥꯟꯊꯣꯛꯆꯔꯛꯄ ꯀꯥꯁꯨ ꯁꯥꯏ ꯍꯧꯖꯤꯛꯇꯤ ꯀꯔꯤ ꯁꯥꯔꯦ ꯅꯄꯨꯟꯁꯤ ꯂꯣꯏꯕ ꯇꯥꯕꯅꯤ ꯏꯆꯦ ꯃꯐꯝ ꯀꯗꯥꯏꯗ ꯏꯕꯨꯡꯒ ꯊꯦꯡꯅꯈꯤꯕꯅꯣ ꯃꯐꯝ ꯑꯁꯤꯒꯤ ꯆꯤꯡꯌꯥ ꯑꯁꯤꯗꯅꯤ ꯑꯩꯈꯣꯏꯅꯤ ꯊꯦꯡꯅꯈꯤꯕ ꯑꯣ ꯃꯐꯝ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯌꯥꯝ ꯐꯖꯕꯅꯤ ꯏꯪꯅ ꯆꯤꯛꯅ ꯋꯥꯈꯜ ꯌꯥꯝ ꯊꯣꯛꯄꯅꯤ ꯏꯆꯦ ꯍꯧꯖꯤꯛ ꯏꯕꯨꯡ ꯑꯗꯨ ꯑꯩꯒꯤ ꯏꯐꯝꯗ ꯁꯤꯟꯅꯕꯤꯌꯨ ꯍꯥꯏꯗꯅ ꯏꯆꯦꯒꯤ ꯅꯐꯝꯗꯒꯤ ꯅꯤꯖꯔꯕꯗꯤ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯀꯔꯤ ꯋꯥꯍꯪꯅꯣ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔꯤ ꯈꯨꯝꯕꯤꯌꯨꯅꯦ ꯏꯆꯦ ꯉꯝꯒꯗ꯭ꯔꯣ ꯉꯝꯂꯣꯏ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯑꯩꯒꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯀꯅꯥꯒꯤ ꯃꯐꯝꯗ ꯄꯤꯊꯣꯛꯄ ꯑꯩꯗꯤ ꯉꯝꯂꯣꯏ ꯑꯇꯣꯞꯄ ꯄꯣꯠꯇ ꯌꯦꯟꯅꯗꯨꯅ ꯆꯥꯔꯕꯁꯨ ꯏꯄꯨꯔꯣꯏꯕꯕꯨꯗꯤ ꯑꯩꯒꯤ ꯅꯠꯇꯅ ꯀꯅꯥ ꯑꯃꯒ ꯌꯦꯟꯅꯕ ꯉꯝꯃꯣꯏ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯌꯦꯟꯅꯕ ꯉꯝꯂꯣꯏꯗꯕꯅꯤꯅ ꯅꯪ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯃꯥꯡꯕ ꯇꯥꯔꯦꯗꯅ ꯂꯥꯏꯔꯝꯂꯦꯟꯗ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯨꯔꯣ ꯏꯕꯦꯝꯃ ꯅꯨꯡꯁꯤꯕꯕꯨ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯕ ꯅꯪꯗꯤ ꯅꯊ꯭ꯋꯥꯏ ꯃꯥꯡꯕ ꯇꯥꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯆꯦ ꯀꯔꯤꯒꯤꯅꯣ ꯋꯥꯍꯪ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯪꯉꯤꯕꯗꯤ ꯏꯆꯦꯒꯤ ꯊꯃꯣꯏꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁꯦꯡꯕꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯈꯪꯅꯤꯡꯕꯒꯤꯅꯤ ꯑꯣ ꯑꯗꯣ ꯍꯜꯂꯁꯤ ꯋꯥꯔꯤ ꯁꯥꯗꯨꯅ ꯂꯥꯛꯄꯅ ꯆꯤꯡꯅꯨꯡ ꯌꯧꯁꯤꯟꯈꯤꯕꯁꯨ ꯈꯪꯍꯧꯗ꯭ꯔꯤ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯇꯧꯔꯦ ꯔꯥꯖꯀꯨꯃꯥꯔꯤꯁꯨ ꯀꯣꯅꯨꯡ ꯌꯧꯕ ꯊꯦꯡꯉꯅꯤꯌꯦ ꯔꯥꯖꯀꯨꯃꯥꯔꯤ ꯇꯨꯃꯤꯟꯅ ꯂꯣꯠꯅ ꯊꯥꯡ ꯁꯠꯇꯨꯔꯛꯏ ꯑꯅꯧꯕꯤ ꯃꯗꯨ ꯎꯕꯗ ꯀꯔꯤꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯅꯈꯣꯏꯅ ꯑꯁꯨꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩꯕ ꯌꯥꯔꯣꯏ ꯑꯩꯕꯨ ꯃꯤꯅꯝꯗꯨꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯅ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯑꯁꯤꯒꯨꯝꯕ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯂꯦꯝꯅ ꯊꯥꯗꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯁꯨ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯊꯥꯡ ꯑꯗꯨꯅ ꯑꯅꯧꯕꯤꯒꯤ ꯃꯕꯨꯛꯇ ꯊꯤꯟꯖꯤꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯩꯅ ꯀꯔꯤ ꯑꯁꯣꯏꯕ ꯇꯧꯈꯤꯕꯒꯤꯅꯣ ꯅꯪꯅ ꯁꯨꯝꯅ ꯇꯧꯔꯤꯕ ꯃꯤꯀꯨꯞ ꯑꯁꯤꯅ ꯅꯪꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯣꯏꯔꯦ ꯂꯩꯍꯧꯔꯣ ꯑꯅꯧꯕꯤ ꯊꯋꯥꯏ ꯊꯥꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯎꯃꯪꯒꯤ ꯃꯆꯤ ꯑꯃꯗ ꯁꯟꯕꯤ ꯑꯃꯁꯨꯡ ꯁꯅꯥꯎ ꯑꯃ ꯄꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯤꯈꯤꯔꯝꯃꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤ ꯃꯍꯥꯛꯄꯨ ꯃꯤꯅꯝꯗꯨꯅ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯃꯤꯒꯤ ꯅꯨꯡꯁꯤꯅꯕ ꯈꯨꯗꯤꯡ ꯊꯨꯒꯥꯏꯔꯒ ꯍꯔꯥꯎꯖꯕꯅꯤ ꯃꯤ ꯐꯅꯌꯥꯝ ꯌꯥꯝꯂꯦ ꯃꯥꯅ ꯍꯥꯠꯂꯤꯕꯁꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ ꯁꯅꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯝꯗꯕꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯁꯅꯥ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯤ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯔꯣꯝꯗꯕꯨ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ ꯃꯁꯤꯕꯣ ꯀꯣꯏꯊꯤ ꯊꯤꯔꯦ ꯃꯐꯝ ꯑꯃꯠꯇꯗ ꯂꯩꯇꯕꯗꯨꯗ ꯌꯨꯝꯊꯪꯅꯕꯒꯤ ꯃꯣꯝꯕꯤ ꯍꯣꯏꯗ ꯍꯪꯕ ꯂꯥꯛꯏ ꯃꯣꯝꯕꯤ ꯑꯣꯍꯣ ꯃꯣꯝꯕꯤ ꯀꯅꯥꯅꯣ ꯇꯥꯁꯅꯥ ꯅꯪ ꯑꯣꯏꯔꯦ ꯀꯔꯤ ꯂꯩꯔꯦ ꯑꯅꯧꯕꯤꯒ ꯎꯕ꯭ꯔꯣ ꯌꯨꯝꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯈꯪꯗ꯭ꯔꯦ ꯃꯅꯤꯡ ꯃꯌꯥ ꯀꯣꯏꯊꯤ ꯊꯤꯔꯨꯔꯕꯅꯤ ꯂꯩꯃꯜꯂꯛꯇ꯭ꯔꯕꯁꯤꯗ ꯍꯪꯕ ꯂꯥꯛꯏꯕꯅꯤ ꯅꯈꯣꯏꯗꯒ ꯂꯥꯛꯄ꯭ꯔꯣ ꯈꯪꯗꯦ ꯀꯗꯥꯏꯗꯒꯤ ꯑꯩꯈꯣꯏꯗ ꯂꯥꯛꯀꯗꯧꯔꯤꯕ ꯐꯠꯇꯕꯤ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯌꯥꯗꯕ ꯅꯨꯄꯤꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯇꯥꯗ꯭ꯔꯗꯤ ꯃꯐꯝ ꯑꯃꯠꯇꯗ ꯆꯠꯇꯕꯤ ꯅꯨꯄꯤꯗꯨꯅ ꯀꯃꯥꯏꯅ ꯂꯥꯛꯀꯅꯤ ꯊꯤꯔꯨꯁꯨ ꯂꯩꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡ ꯂꯣꯟꯁꯤꯟꯈ꯭ꯔꯦ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯗꯅ ꯑꯔꯥꯞꯄꯗꯤ ꯅꯣꯡꯃꯇ ꯆꯠꯇꯕꯅꯤ ꯃꯁꯤꯕꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯖꯥꯠꯅꯣ ꯁꯅꯥ ꯃꯥꯡꯒꯣꯟꯗ ꯐꯝꯗꯨꯅ ꯑꯃꯨꯛ ꯉꯥꯏ ꯈꯨꯜꯗ ꯊꯣꯛꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯐꯪꯗ꯭ꯔꯦ ꯑꯅꯧꯕꯤꯗꯤ ꯑꯍꯤꯡ ꯑꯗꯨꯗ ꯁꯅꯥ ꯈꯨꯜ ꯁꯤꯟꯕ ꯊꯨꯡꯅ ꯆꯠꯇꯨꯅ ꯍꯪꯕꯅꯤ ꯑꯗꯨꯕꯨ ꯈꯪꯉꯤ ꯍꯥꯏꯕ ꯀꯅꯥꯁꯨ ꯍꯥꯏꯔꯛꯇ꯭ꯔꯤ ꯁꯅꯥ ꯆꯤꯡꯌꯥ ꯇꯝꯅ ꯊꯋꯥꯏ ꯋꯥꯅ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯀꯅꯥꯅꯁꯨ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯕꯤꯔꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯤꯗꯕ ꯌꯥꯗꯦ ꯀꯗꯥꯏꯗ ꯂꯩꯔꯝꯒꯅꯤ ꯍꯥꯏꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯑꯍꯤꯡ ꯑꯗꯨ ꯄꯨꯔꯅꯤꯃꯥꯒꯤ ꯑꯍꯤꯡ ꯑꯣꯏꯕꯅ ꯂꯝꯕꯤꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜꯅ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯁꯅꯥ ꯆꯤꯡꯌꯥꯗꯒꯤ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯅ ꯅꯨꯄꯤ ꯑꯃꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯅ ꯇꯥꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯦ ꯀꯅꯥꯅꯣ ꯃꯁꯤꯗ ꯂꯩꯔꯤꯕꯁꯤꯗꯤ ꯈꯔ ꯆꯪꯁꯤꯟꯕꯗ ꯎꯔꯦ ꯑꯅꯧꯕꯤꯅ ꯇꯥꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨ ꯅꯨꯄꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯅꯪ ꯌꯥꯎꯗꯅ ꯑꯩ ꯀꯃꯥꯏꯅ ꯅꯥꯏꯇꯣꯝ ꯂꯩꯍꯧꯒꯗꯣꯏꯅꯣ ꯍꯧꯒꯠꯂꯣ ꯁꯦ ꯁꯅꯥꯅ ꯐꯅ ꯀꯧꯔꯕꯁꯨ ꯇꯥꯗ꯭ꯔꯤ ꯑꯅꯧꯕꯤꯅ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨꯗ ꯁꯅꯥꯅ ꯇꯧꯊꯣꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯐꯨꯝꯕꯤꯔꯝꯂꯤ ꯃꯐꯝ ꯑꯗꯨꯗ ꯂꯩ ꯄꯥꯝꯕꯤ ꯑꯃꯁꯨ ꯊꯥꯖꯤꯜꯂꯝꯃꯤ ꯅꯨꯄꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯣꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯅꯪꯕꯨꯗꯤ ꯀꯥꯎꯔꯣꯏ ꯀꯅꯥ ꯑꯃꯠꯇꯁꯨ ꯍꯟꯅ ꯌꯦꯡꯂꯣꯏ ꯅꯪꯕꯨ ꯍꯥꯠꯂꯝꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯩ ꯊꯤꯗꯅ ꯇꯣꯛꯂꯣꯏ
laman singkini nang lairamlenda ingna layuko sana ahingduma mafam aduda kaptuna adumak lairami mathangi ayukni nupi nang laihoroko ai nangbu unaba numit khudingi lake nangbu sungtha thadooye aibu ngairamo sana tapna mayumai kai panglakli tanja aduda sanau macha amana khongbagi makhol tarai karaidagi makholno sanbi asidi siredana sanau asisu pokpada ngairiba malene angaubi sese kigano ai leirisidi ima se phumbiram lagi nangdi aiga chatkrasi nama yaudana thanta chingya asida leiba ngamoi atoba sa kaina chabi khrani sanana sanbi adumasu mafam aduda phumjin biramle sanau adu puduna mayumai kai panglakle oh nang su nama leitabagi kapli boire sese kapkanu ai leirisidi yum yaudore yum hek yobaga sangom semduna pithakadoribani sana khulmiyam namagi nupibu hangi chingya da mina halamle mafam aduda aina mabu phumduna thanamle haina paukhum pirami mombina tasana anaubidi malem sida leitri mahak aikhoiba thadokduna chatkre oh nungaiteda nakhoi enigi nungsinabado ubada mina yengsinbadagi tawbo iramgani ngasidagi nakhoi enigi mitnaba mawong kayadi uraroine mombi usitana noklamlaga chatkre sana makhoi mayamgi matawdu ubada thawai yamna nungaiti adubuma sanau adugi khallaga imung jangkhre sanau adubu ningthina seba tawbirami mathangi ayukni sana imungi thaba ingkhang loisili tanja aduda sanau du mamit panglai anaubigi thawai changkhraba sanauni karino aina leribasi kadaidano aibu rajkumari ga chingyarom da wari sakhi badaine aibu mafam asida kamaina lakhibano mana adumna khallingai sanada sumsit ama paiduna janglaktuna mana leiriba ka adu waita silli sanau aduna ai nangbu lakpa ngairamlibani rajkumari MELLEI du laami aikhoinigi nungsi wari tagi haidana sana magi tawpham thokpa mathau adumak tawduna lei sanau aduna aina hairisi nangondani tabro tayai karino aina kaura phawba tadrisibo kaigino nangna yumgi thabak tawrido ai leirisidi ai tawgi tayai haiduna sanau adu lakpa howri khara lakpaga khudengda yauriba ising aduda uri karino tawrisibo oh rajkumari na aibo hatkrabani ko sanau oiduna mapok ama poklaba mapuibungo asingba si aina karamna haigani sanagi matung ko inaduna sanau aduna wakana hairi tabro tayai ai nangi nupine tabro aibu rajkumari na hatpane mana phana hairabasu taba kauba leitre sanana nupi kaigino nang laibu thadokduna chatkribase nang yaudana laibasi yamna wai leifam khangde nang amuktadi halakhoba manglanda oirabasu amuktadi lakho nanga wari sanagadaba yamna leiriye ai nangi nupine tayai ai nangi nanakta leiye haiduna sanau adu sanagi manakta changsili nang sunamabu ningshingduna kaplibra kapkanu kaplaga karisu kanaba puraoi ai leiribasidi aisu kaplarose kapkanu aise nangi pumnamakni khaloko ngasidagi aikoi ani asengba marup oiradabani tanja aduda khulmiyam laktuna sanada hanglai sana nangbu nangi nupina hek leikhidaba numit adudagi sanau asigi yam luna chana leiminarena tai nate nangi nupido sikhibadagi sanau asibu mung nangi nupi oina lausilabro khunja amana adumaidi tawnuko phatte he sana kainune mayamna habirisibo adumna phattaba khanbiganu sanau asibu karamna aigi nupi oina lausinduino adumna lana sandokpiganu khunja mayamda sanada noknaramlaga hankre sana karisu khanda leihawi asumna matamna shum haujin khibana chahi 13 helakle haujikti sanau adusu mapung marai phare angaubiya se yumda sumlairamko ai labukta kumdaba yadri ngasi kumaudrabadi phawdo yararoi yum sangamuko ai thabakto phatphat loisilamaga nangamung leiminadoini kaisu khanganuko yumdagi tholambasu yaroi migi inkhol changba yate ko ai chale sanau adu kaplaga oh tayai asukuiba chahi se ai nangi nanakta lengdana adumak leiye ai ne hinglingai aibu nungsikhiba dugumna san onduna leirabasi phawba chang tadana nungsibiriko somna kandana thoibidu rajkumari MELLEI gi kada changlaklammi thoibiya
Kay leire? Rajkumari, kaidaurage wakhal inong nungaitana uisibo. Kaisu taude. Wakhal amasum khalamlibani. Kari wakhal no Rajkumari? Sahi 13 mamangda aina hatkiba nupi adugi nupado kari phibamda leiri. Ngauraba zala. Natraga atopa nupi thikrabra na khalamlibani. Thoibi khangdaba saraga karamba nupi no Rajkumari? Nangna haiba nakhoigi yumthangnabagi nupi do he. Anaubidu Rajkumari na hatkiba oire. Aina hatpani. Magi damak magi nupaduna aibu usitana nganglambani. Aibu umang aduda hundoklambani. Madugi dandi piribani. Haujikna ne magi manakta angaubi kauba san ama lei. Sahi 13 se san aduga punna leiminai. San adu yengbada icham chamba san mande. Asuk kuiba se siba kauba leite. Magi nupigum loinaribani Rajkumari. Anaubi hinglingaidana makhoi anigi nungsi warina leibak asi wai chaibani. Haujikna san aduga makhoi anigi warina ne khulbumba ngangnaribani sonaribani. Lemhauriba magi punsido sandugi kathokle haidana. Ha, asengbro. San adubu kamaina magi nupine khalino. Ai amuktabu yengninkreda magi angaubi haibi sando. Rajkumari, haujiko nung thadoktuna chatpa kaya nungairoi. Thabak mayam se senanaba misu leite. Ining thausu thangnaba leibakta chatki. Kaisu kuiroi thoibi. Nang ngaihak leiramo ai thuna halake phat yenglaga. Imai bemana hanglaklabadi kari khumgane. Tumli haina khumu. Asi hairamduna Rajkumari MELLEI chatkirami. Sanagi mayum yaurabada tumina nakalamada leishinduna angaubibu yengi. Oh, masi oire. Sanana thawai lupna magi nupinina khanjariba sanase. Ngaiko. Sanna sigi mamit asi aibu ukigum khamkibagum tawida. Sana sajik semli angaubina MELLEIbu uraduna phattabi MIHATPI Rajkumari asi lakle. Aibu hatpagi lamal asi othokna khumningkreda. Tayagi mamangda aina chensilurabadi soidana khamlaklani. Kari tawsige? Ai mabu lemnadi tharoi. Rajkumari na. Magi mamit asi anaubigi mamit ka chap manai. Masi achamba sanati. Thoibina haiba chumi. Ai masi asengba khangdoktaba yade. Rajkumari tumina prap amaibi hanubi amagi manakta lai. Ima amaibi kari leire Rajkumari? Aina sahi 13 ki mamangda nupi amabu hatki. Mahaki maming anaubi kaubani. Aina hujik sanna ma urai. Sanna dugi mamittuga anaubigi mamit ka chamanai. Adu kaidauraba? Anaubina onba sanla natraga matau karamna mamit ani asi manaribano? Mani. Anaubi hairiba nupi adugi mapok amani. Matau karamna manghangani sanase. Masi manghalaudrabadi aigi asengba aronba pumba leibak miyamna khangkiba tare. Upai amata haibiyo ima. Sanna dugu nangna anaubi hatkiba mafam aduda puduna anaubi hatkibagum san adusu hatlu. Madu oirabadi nangi aronba pumba kupshinba ngamgani. Yam nungaijare ima. Adudi ay amuk chalukhige. Phare chalo chikshina tawko. Rajkumari amuk hanna sanagi yumda lakle. Yumsibu mi leibro? Sana taraduna tholai. Rajkumari ubada sana hainadaba maphawi. Rajkumari, mafam asida kai leirage? Hanasu mukta lakhidri. Aina kari asoiba tawkhrage? Kari ira leirage? Ibung, kari sa asoiba tawde. Khulla sida thabak amagi sumlakpani. Aduda ising khawrang mankidana ising khita thaksage haidana changjarakpani. Ising khita thaksakige ba yagadro? Karigi yaroiduno? Rajkumari de ising pithakpa phangjaba haibase aigidi laibak phabani. Ngaihak phambiramu ai ising lauthokcharukhige. Sana imung jangkhre tanjasida angaubidu sauna Rajkumari bu waige haina chensilai MELLEI handoktuna lepi. Nang dahalage masi pumnamak nangna thokanbani. Ai khangi nang achamba sannati haiba. Anaubina onbani haibasu. Aduga nang aibu losinba pami haibasu khangi. Adubu nangumbana MELLEI aiga lamba pabadi ngamoi. Khangjauhe nang su sigadaba kuidrabani. Sanana Angaubiya kaino nang tawridubo? Adumai tawbahunade. Rajkumari niko. Chalo asida kuluro. Angaubi sanana hairabadudadi karishu tawba ngamdi tumin nakanda kullaga lei. Rajkumari ising sida leire. Ising do lauduna thai. Ibung aina sum tajabada ibungi nupido leikhidre haina tajai. Kamai tawraga leikhidabano? Rajkumari kanamakna halibano khangaudre.
ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯗꯕ ꯃꯤ ꯈꯔ ꯃꯥꯟꯅꯔꯒ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯏꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯑꯣ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯅ꯫ ꯁꯣꯝꯗ ꯑꯉꯧꯕꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯥ ꯁꯅꯥꯅ ꯈꯥꯝꯃꯛꯀꯅꯤ ꯈꯪꯕꯅ ꯐꯥꯖꯤꯜꯂꯒ ꯀꯨꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯃꯦꯜꯂꯩ ꯋꯥꯈꯜꯗ ꯈꯜꯂꯤ, ꯁꯅꯥ ꯂꯩꯔꯤꯉꯩ ꯁꯟ ꯑꯁꯤꯕꯨ ꯄꯨꯕꯗꯤ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯃꯍꯥꯛ ꯂꯩꯇ꯭ꯔꯤꯉꯩ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯄꯨꯔꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯀꯔꯤ ꯇꯧꯔꯦ? ꯀꯩꯁꯨ ꯇꯧꯗꯦ, ꯑꯩ ꯆꯠꯂꯒꯦ, ꯊꯦꯡꯈ꯭ꯔꯅꯤ꯫ ꯐꯅꯤ, ꯂꯩꯖꯍꯧꯔꯦ ꯔꯥꯖꯀꯨꯃꯥꯔꯤ꯫ ꯑꯉꯧꯕꯤꯅ ꯍꯦꯟꯃꯟꯈ꯭ꯔꯦ ꯃꯥꯒꯤ ꯇꯥꯠꯁꯦ, ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ, ꯃꯁꯤ ꯍꯥꯠꯂꯒꯦ, ꯀꯨꯏꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯃꯔꯣꯏ ꯑꯩ ꯍꯥꯏꯗꯨꯅ ꯃꯦꯜꯂꯩꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯁꯅꯥꯁꯨ ꯃꯅꯤꯡꯗ ꯇꯥꯟꯅꯕ ꯂꯦꯞꯇꯦ꯫ ꯎꯃꯪ ꯃꯅꯨꯡꯗ ꯑꯉꯧꯕꯤꯒ ꯃꯦꯜꯂꯩꯒꯗꯨ ꯃꯥꯡꯈ꯭ꯔꯤ꯫ ꯁꯅꯥꯅ ꯀꯣꯏꯊꯤ ꯊꯤꯔꯤ꯫ ꯁꯣꯝꯗ ꯃꯦꯜꯂꯩꯅ, ꯐꯔꯦ, ꯅꯪꯕꯨ ꯍꯥꯠꯅꯕ ꯑꯩꯁꯨ ꯃꯇꯝ ꯉꯥꯏꯗꯨꯅ ꯂꯩꯕꯅꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯅꯈꯣꯡꯅ ꯊꯨꯅ ꯂꯥꯛꯆꯔꯤ, ꯅꯪ ꯉꯁꯤꯗꯤ ꯂꯣꯏꯕ ꯇꯥꯔꯦꯗꯅ꯫ ꯑꯉꯧꯕꯤꯅ, ꯅꯪꯗ ꯍꯥꯠꯂꯒꯦ ꯍꯥꯏꯗꯨꯅ ꯋꯥꯏꯒꯦ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯏꯅꯤꯡꯕ ꯑꯍꯜ ꯑꯃ ꯂꯥꯛꯇꯨꯅ ꯑꯉꯧꯕꯤꯕꯨ ꯈꯥꯝꯃꯤ꯫ ꯉꯥꯏꯈꯣ ꯑꯉꯧꯕꯤ, ꯅꯪ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯍꯥꯠꯄ ꯌꯥꯗꯦ꯫ ꯀꯔꯤꯒꯤꯅꯣ? ꯌꯥꯔꯣꯏ, ꯐꯠꯇ꯭ꯔꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯁꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯃꯗꯤ ꯏꯄꯨꯔꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯑꯋꯥꯕ ꯇꯥꯍꯟꯕꯅꯦ꯫ ꯑꯩ ꯃꯍꯥꯛꯄꯨ ꯍꯥꯠꯂꯒ ꯄꯦꯟꯒꯅꯤ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯆꯥꯡꯅꯗꯨꯃꯛ ꯂꯩꯔꯅꯤ꯫ ꯌꯥꯗꯦ ꯑꯉꯧꯕꯤ, ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔꯤ, ꯅꯪꯁꯨ ꯁꯟ ꯑꯁꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯔꯣꯏ꯫ ꯑꯩ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯅꯤ, ꯑꯗꯨꯒ ꯅꯪꯅ ꯂꯥꯏꯅꯤꯡꯕ, ꯑꯩꯅ ꯇꯧꯅꯤꯡꯕ ꯇꯧꯕꯗ ꯅꯈꯣꯏ ꯀꯅꯥ ꯑꯃꯠꯇꯅ ꯊꯤꯡꯕ ꯌꯥꯔꯣꯏ꯫ ꯃꯁꯤꯗ ꯍꯥꯠꯂꯒꯦ ꯍꯥꯏꯔꯒ ꯊꯥꯡꯗꯨꯅ ꯍꯦꯛ ꯊꯤꯟꯕꯒ ꯃꯐꯝ ꯑꯗꯨ ꯄꯨꯡꯉꯥꯟ ꯉꯥꯜꯂꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ ꯑꯉꯧꯕꯤꯗꯨ ꯑꯅꯧꯕꯤꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯑꯣꯜꯂꯛꯂꯤ꯫ ꯍꯥꯟꯅꯒꯤ ꯐꯖꯕꯗꯨꯗꯒꯤ ꯍꯦꯟꯅ ꯐꯖꯔꯝꯃꯤ꯫ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒꯤ ꯁꯛꯐꯝꯗ ꯑꯣꯟꯈ꯭ꯔꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯌꯥꯝꯅ ꯉꯛꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯣ? ꯃꯁꯤꯕꯨ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥ? ꯃꯇꯧ ꯀꯔꯝꯅ ꯃꯤꯑꯣꯏꯕ ꯑꯣꯜꯂꯛꯂꯤꯕꯅꯣ? ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯁꯨ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯀꯔꯤꯅꯣ ꯇꯧꯔꯝꯂꯤꯕꯁꯤꯗꯤ? ꯑꯉꯧꯕꯤ, ꯀꯔꯤꯅꯣ? ꯅꯨꯄꯤ, ꯅꯪꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯒꯠꯂꯛꯂꯤꯕꯤ ꯑꯃꯒꯤ ꯁꯛꯐꯝꯗ ꯂꯩꯔꯝꯂꯤꯕꯁꯤꯕꯣ? ꯑꯩ ꯀꯣꯛ ꯉꯥꯎꯔꯦ, ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ? ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ, ꯔꯥꯖꯀꯨꯃꯥꯔꯤ ꯃꯦꯜꯂꯩ, ꯑꯩꯅ ꯁꯤꯟꯕ ꯊꯧꯔꯥꯡꯅꯤ ꯅꯍꯥꯛꯅ ꯁꯟ ꯑꯗꯨꯗ ꯈꯨꯠ ꯊꯥꯈꯤꯅꯕ꯫ ꯅꯪꯅ ꯈꯨꯠꯄꯨ ꯊꯥꯔꯕꯗꯤ ꯑꯅꯧꯕꯤꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯂꯥꯛꯄ ꯉꯝꯒꯅꯤ ꯈꯪꯕꯗꯒꯤ ꯑꯩꯅ ꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯅꯪꯅ ꯑꯅꯧꯕꯤꯕꯨ ꯍꯥꯠꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯑꯅꯧꯕꯤꯒꯤ ꯊꯋꯥꯏ ꯑꯁꯤꯕు ꯁꯟꯒꯤ ꯃꯄꯨꯛꯇ ꯑꯃꯨꯛ ꯄꯣꯛꯍꯟꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯇꯝ ꯂꯥꯛꯂꯒ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯑꯣꯜꯍꯟꯅꯕ ꯁꯤꯟꯈꯤꯕ ꯊꯧꯔꯥꯡꯅꯤ꯫ ꯌꯥꯔꯣꯏ, ꯃꯁꯤ ꯑꯣꯏꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯥꯡꯗꯨ ꯂꯧꯈꯠꯂꯒ ꯑꯃꯨꯛ ꯍꯟꯅ ꯊꯤꯟꯒꯦ ꯇꯧꯏ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯅꯥꯅ ꯆꯦꯟꯁꯤꯟꯗꯨꯅ ꯊꯥꯡꯗꯨ ꯃꯨꯜꯂꯤ꯫ ꯑꯩꯕꯨ ꯅꯪꯒꯤ ꯂꯥꯡꯗ ꯊꯨꯍꯟꯒꯦ ꯍꯣꯠꯅꯕ ꯈꯛ ꯅꯠꯇꯅ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯅꯪꯅ ꯍꯥꯠꯄ, ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯃꯤꯠꯃꯥꯡꯃꯛꯇꯗ ꯑꯩꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯈꯤ ꯍꯣꯠꯅꯕꯗꯤ ꯈꯛ ꯌꯥꯔꯣꯏ꯫ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ, ꯅꯁꯥꯒꯤ ꯅꯔꯥꯜ ꯅꯁꯥꯅ ꯌꯥꯖꯕ ꯉꯝꯗꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯅꯪꯅ ꯍꯥꯠꯈꯤꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯅꯪꯕꯨ ꯑꯩꯅ ꯎꯆꯤ ꯑꯣꯜꯍꯟꯗꯨꯅ ꯅꯄꯨꯟꯁꯤ ꯑꯗꯨ ꯂꯦꯜꯍꯟꯒꯅꯤ꯫ ꯁꯥꯒꯤ ꯄꯨꯟꯁꯤ ꯀꯌꯥꯝ ꯋꯥꯏ ꯍꯥꯏꯕꯗꯣ ꯅꯪ ꯉꯁꯤꯗꯒꯤ ꯈꯪꯂꯣ꯫ ꯑꯁꯨꯝꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤꯕꯨ ꯎꯆꯤ ꯑꯣꯜꯍꯟꯈ꯭ꯔꯦ꯫ ꯁꯅꯥ ꯑꯃꯗꯤ ꯑꯅꯧꯕꯤꯅ ꯂꯥꯏꯅꯤꯡꯕ ꯑꯗꯨꯕు ꯈꯨꯔꯨꯝꯖꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ꯫ ꯈꯨꯜ ꯃꯤꯌꯥꯝ ꯄꯨꯝꯕ ꯑꯉꯛꯄ ꯑꯣꯏꯅꯈ꯭ꯔꯦ꯫ ꯃꯣꯝꯕꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯀꯜꯂꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯁꯅꯥꯅ, ꯅꯨꯄꯤ, ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯍꯤ ꯌꯥꯝꯅ ꯅꯧꯔꯤ, ꯑꯩꯗꯤ ꯑꯍꯜ ꯑꯣꯏꯔꯦ, ꯃꯔꯝ ꯑꯁꯤꯅ ꯅꯪꯕꯨ ꯑꯐꯕ ꯅꯨꯄꯥ ꯑꯃꯗ ꯂꯨꯍꯣꯡꯕꯤꯔꯒꯦ, ꯅꯨꯡꯉꯥꯏꯅ ꯂꯩꯖꯍꯧꯅꯕ꯫ ꯑꯩ ꯉꯝꯃꯣꯏ, ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯩ ꯇꯌꯥꯏ ꯈꯛꯇꯒꯤ ꯑꯣꯏꯅ ꯍꯤꯡꯖꯒꯦ, ꯇꯌꯥꯏꯒꯤ ꯅꯥꯛꯇ ꯑꯗꯨꯃꯛ ꯂꯩꯖꯒꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯃꯨꯛ ꯍꯟꯅ ꯅꯨꯡꯉꯥꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤ ꯃꯤꯍꯥꯠꯄꯤ ꯃꯦꯜꯂꯩ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗ꯭ꯔꯤꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝꯅ ꯇꯧꯁꯟꯕꯤꯔꯝꯃꯣ꯫ ꯃꯇꯨꯡ ꯇꯥꯔꯛꯄꯗꯁꯨ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯒ ꯋꯥꯔꯤ ꯐꯖꯅ ꯏꯕ ꯉꯝꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯣꯏꯔꯁꯨ ꯍꯣꯔꯔ ꯊ꯭ꯔꯤꯂꯔ ꯏꯕ ꯉꯝꯕ ꯌꯥꯎ ꯇꯥꯔꯒꯗꯤ ꯁꯣꯅꯝ ꯆꯅꯨ ꯍꯥꯏꯅ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯕꯅꯤ, ꯑꯗꯨꯗ ꯑꯗꯨꯃꯛ ꯄꯥꯎ ꯐꯥꯎꯖꯟꯕꯤꯔꯛꯑꯣ꯫